ꯑꯍꯥꯟꯕꯃꯛꯇꯗ ISTBꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯅꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯔꯤꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯅꯤꯔꯃꯂꯥ ꯍꯨꯏꯗ꯭ꯔꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯄꯤꯛꯆꯔꯕꯁꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯁꯛꯇꯥꯛꯄꯗ ꯁꯥꯟꯅ ꯈꯣꯠꯅꯕ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯔꯠ ꯐꯣꯔꯝ ꯀꯌꯥꯅ ꯑꯆꯧꯕ ꯃꯐꯝ ꯀꯜꯂꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗꯁꯨ ꯃꯄꯨꯡ ꯐꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯎꯅꯖꯒꯗꯧꯔꯤꯕꯁꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯅꯨꯡꯒꯣꯏ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ Nameirakpam Arinabu ꯑꯍꯥꯟꯕꯃꯛꯇꯗ ꯑꯃꯨꯛ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒꯤ ꯇꯟꯖꯥꯗꯨ ꯂꯧꯖꯒꯦ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ Arina ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯗ ꯒꯦꯁ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯦꯀꯣ ꯑꯗꯣ ꯑꯦꯔꯤꯅꯥꯒꯤ ꯃꯔꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯈꯪꯅꯤꯡꯕ ꯀꯌꯥꯁꯨ ꯃꯤ ꯀꯌꯥ ꯑꯃꯅꯤ ꯂꯩꯔꯤꯕ ꯑꯗꯣ ꯑꯦꯔꯤꯅꯥꯒꯤ introduction ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯑꯣꯏꯕ introduce ꯇꯧꯕꯁꯦ ꯈꯖꯤꯛꯇꯪ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕꯤꯌꯨꯅꯦ ꯑꯩꯒꯤ ꯃꯤꯡ Nameirakpam Arina Devi ꯂꯩꯐꯝꯅ ꯅꯨꯡꯒꯣꯏ ꯃꯌꯥꯏ ꯂꯩꯀꯥꯏ ꯕꯕꯥꯒꯤ ꯃꯤꯡꯅ Nameirakpam Nobin ꯃꯃꯥꯒꯤ ꯃꯤꯡꯅ Nameirakpam Roma ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯅꯦ ꯑꯩꯒꯤ ꯏꯊꯛꯇ ꯗꯗꯥ ꯑꯃ ꯂꯩ ꯑꯩꯅ ꯑꯇꯣꯝꯕꯤꯅꯦ ꯑꯗꯣ ꯐꯦꯃꯤꯂꯤꯒꯤ ꯃꯔꯝꯗ ꯇꯥꯛꯄꯤꯔꯦꯀꯣ ꯑꯗ ꯑꯦꯔꯤꯅꯥ ꯍꯧꯖꯤꯛꯁꯤ ꯂꯥꯏꯔꯤꯛꯁꯦ ꯀꯗꯥꯏꯐꯥꯎ ꯇꯝꯃꯦ ꯌꯥꯝꯅꯁꯨ ꯑꯉꯥꯡꯗꯤ ꯑꯣꯏꯔꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅ ꯑꯗꯨ ꯀ꯭ꯂꯥꯁꯁꯦ ꯁ꯭ꯇꯦꯟꯗꯔꯗꯁꯦ ꯀꯗꯥꯏꯐꯥꯎ ꯌꯧꯒ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 11 ꯀꯥꯖꯔꯤ ꯀꯗꯥꯏꯗ ꯃꯅꯤꯌꯨ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯅꯖꯔꯤꯕꯁꯤ ꯑꯩꯈꯣꯏ ꯑꯦꯔꯤꯅꯥꯁꯤ ꯐꯨꯠꯕꯣꯜꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯍꯤ ꯌꯥꯝ ꯅꯧꯅ ꯈꯨꯃꯥꯡ ꯆꯥꯎꯁꯟꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯃꯕ ꯃꯅꯥ ꯀꯌꯥ ꯑꯃꯁꯨ ꯐꯪꯉꯛꯑꯕ ꯑꯗꯨꯒꯨꯝꯂꯕ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔ ꯑꯃ ꯑꯣꯏꯅ ꯎꯅꯖꯔꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯦꯔꯤꯅꯥꯅꯁꯨ ꯇꯥꯛꯄꯤꯔꯦꯀꯣ 11 ꯀ꯭ꯂꯥꯁ ꯁ꯭ꯇꯦꯟꯗꯔꯗꯇ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ LP ꯁ꯭ꯀꯨꯜꯗꯒꯤ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯁꯦ ꯄ꯭ꯂꯦꯌꯔ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯆꯞ ꯃꯥꯟꯅꯕ ꯃꯇꯝ ꯑꯃꯗ ꯂꯥꯏꯔꯤꯛꯁꯨ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯒ ꯁꯥꯟꯅꯕꯁꯨ ꯑꯅꯤꯃꯛꯁꯦ ꯁ꯭ꯀꯨꯜ ꯉꯥꯛꯇꯅꯤ ꯀꯣ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯉꯥꯛꯇꯅꯤ ꯑꯅꯤꯃꯛ ꯑꯗꯩ ꯁ꯭ꯀꯨꯜꯒꯤ ꯁꯥꯟꯅꯕꯒꯤ ꯐꯤꯜꯗ ꯆꯠꯂꯒꯁꯨ ꯁ꯭ꯀꯨꯜꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯂꯦꯞꯁꯜꯂꯛꯇꯣꯏꯅꯤ ꯁꯤꯒꯤ ꯀꯣꯂꯥꯏꯠ ꯑꯣꯏꯕ ꯃꯇꯝꯁꯦ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯔꯒ ꯂꯥꯛꯏ LP ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩꯗꯒꯤ ꯍꯧꯅ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯨꯗꯒꯤꯗꯤ ꯐꯨꯠꯕꯣꯜꯃꯛꯇꯤ ꯀꯥꯎꯔꯝꯈꯤꯔꯣꯏ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟꯁꯦ ꯁꯤ ꯈꯛꯇꯪ ꯍꯥꯟꯅ ꯑꯝꯇ ꯈꯪꯖꯈꯤꯒꯦ ꯁ꯭ꯀꯨꯜ ꯇꯝꯕꯁꯦ ꯑꯩꯁꯦ ꯂꯝꯖꯤꯡ ꯃꯩꯔꯥꯗ ꯍꯥꯟꯅ ꯇꯝꯃꯦꯕꯀꯣ ꯑꯗꯨ ꯇꯝꯕꯁꯦ ꯀ꯭ꯂꯥꯁ 6 ꯁ꯭ꯋꯥꯏꯗꯒꯤ ꯑꯩꯁꯦ ꯁꯥꯟꯅꯕ ꯍꯧꯔꯛꯑꯦ ꯑꯗꯣ ꯁꯥꯟꯅꯕꯒ ꯂꯥꯏꯔꯤꯛꯀ ꯑꯅꯤꯁꯦ ꯄꯨꯟꯁꯤꯟꯕꯅꯤꯅ ꯌꯥꯝ ꯋꯥꯏꯑꯦꯕ ꯍꯥꯏꯕꯗꯤ ꯄ꯭ꯔꯦꯛꯇꯤꯁꯀꯤ ꯇꯥꯏꯃꯤꯡꯁꯦ ꯄꯨꯡ 6ꯇꯒꯤ ꯍꯧꯔꯒ 9ꯗ ꯂꯣꯏꯕ ꯁꯨꯃꯥꯏꯅ 8ꯗ ꯂꯣꯏꯕ ꯑꯗꯨꯝ ꯅꯝꯕꯅ ꯌꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯑꯃꯨꯛ ꯁ꯭ꯀꯨꯜꯒꯤ ꯇꯥꯏꯃꯤꯡꯁꯤꯅ 9:30 8ꯗꯩ ꯍꯧꯕꯅꯤꯅ ꯑꯗꯨ ꯑꯃꯨꯛ ꯅꯪꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯏꯑꯦꯕ ꯄ꯭ꯔꯦꯛꯇꯤꯁ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯣ ꯋꯥꯅ ꯑꯗꯨꯝ ꯑꯅꯤꯃꯛꯁꯦ ꯉꯝꯅꯕꯗꯤ ꯆꯠꯂꯛꯏꯅꯦꯕꯀꯣ ꯑꯗꯣ ꯐꯤꯜꯁꯤꯗ ꯑꯦꯖ ꯑꯦ ꯑꯦꯛꯁꯂꯦꯟ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔ ꯀꯣ ꯂꯝꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥꯅ ꯂꯝꯇꯥꯛꯄꯤꯔꯛꯏ ꯑꯣꯖꯥ ꯒꯨꯔꯨ ꯀꯅꯥꯒꯤ ꯃꯈꯥꯗ ꯀꯃꯥꯏ ꯂꯥꯛꯀꯦ ꯖꯔꯅꯤꯁꯦ ꯈꯤꯇꯪ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯑꯣꯖꯥꯒ ꯂꯣꯏꯅꯅ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯕꯣꯜ ꯁꯥꯟꯅꯕꯁꯦ ꯑꯣꯖꯥ ꯁꯤꯗ NP ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯕ ꯈꯨꯔꯥꯏꯗꯒꯤ ꯑꯣꯖꯥ ꯃꯣꯆꯥꯅ ꯑꯃꯈꯛ ꯂꯩꯌꯦꯕ ꯃꯥꯅ ꯁꯨꯃꯥꯏꯅ ꯕꯣꯜ ꯀꯩꯀꯥꯁꯦ ꯂꯩꯕꯤꯔꯦ ꯑꯩꯒꯤ ꯑꯗꯨꯒ ꯅꯪꯗꯣ ꯁꯨꯃꯥꯏꯅ ꯂꯝꯃꯣꯡ ꯇꯞꯀꯤꯗ ꯇꯥꯇꯥ ꯇ꯭ꯔꯁꯀꯤ ꯀꯣꯆꯤꯡ ꯇꯧꯕꯅꯤ ꯈꯣꯠꯄꯅꯦ ꯑꯗꯨꯗ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯔꯒ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯗ ꯐꯅ ꯀꯨꯏꯅ ꯑꯃꯨꯛ ꯊꯥ 2-3 ꯑꯃꯨꯛ ꯇꯧꯔꯝꯃꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯕꯕꯥꯅ ꯂꯝꯗꯣ ꯅꯪ ꯁ꯭ꯀꯨꯜ ꯆꯠꯄ ꯈꯣꯠꯄ ꯍꯥꯏꯗꯤ ꯇ꯭ꯔꯦꯅꯤꯡꯗꯣ ꯍꯜꯂꯛꯑꯒ ꯁ꯭ꯀꯨꯜ ꯆꯠꯄꯗꯣ ꯋꯥꯕꯅꯤꯅ ꯅꯛꯁꯨ ꯅꯛꯄ ꯁꯤꯒꯤ ꯄꯨꯡꯗꯣꯡꯕꯝꯒꯤꯗ ꯇꯧꯅꯤ ꯍꯥꯏ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯔꯣ ꯈꯣꯠꯂꯣ ꯍꯥꯏꯔꯒ ꯑꯃꯨꯛ ꯄꯨꯡꯗꯣꯡꯕꯝꯒꯤ ꯑꯣꯖꯥ ꯁꯥꯟꯇꯥ ꯑꯣꯖꯥ ꯕꯤꯃꯣꯟ ꯃꯣꯏꯅ ꯑꯃꯨꯛ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯇꯧꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀ꯭ꯂꯕ ꯌꯥꯎꯕꯁꯦ ꯁꯦꯛꯇꯥꯒꯤ ꯀ꯭ꯂꯕ ꯑꯃ ꯂꯩꯔꯝꯃꯦꯕ ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯃꯣꯏ ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯑꯗꯨꯝ ꯁꯦꯛꯇꯥ ꯀ꯭ꯂꯕꯁꯦ ꯃꯃꯤꯡ ꯑꯗꯨꯝ ꯆꯠꯂꯤꯕ ꯑꯗꯨꯗ ꯁꯦꯛꯇꯥ ꯀ꯭ꯂꯕꯁꯤꯗ ꯑꯩꯁꯦ ꯌꯥꯎꯔꯒ ꯑꯟꯗꯔ 14ꯒꯤ ꯇꯣꯔꯅꯥꯃꯦꯟ ꯑꯃꯈꯛ ꯊꯣꯛꯑꯦ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯁꯦ ꯏꯁꯇꯟꯗ ꯑꯃꯨꯛ ꯌꯥꯎꯔꯦ ꯏꯁꯇꯟꯗꯒꯤ ꯑꯩꯒꯤ ꯑꯣꯖꯥ ꯇꯣꯝꯕ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯇꯣꯝꯕꯅ ꯑꯃꯨꯛ ꯑꯩꯁꯦ ꯀꯨꯏꯅ ꯑꯃꯨꯛ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯗꯒꯤ ꯈꯔ ꯂꯩꯔꯒ ꯊꯝꯕꯥꯡꯈꯣꯡ ꯀ꯭ꯂꯕꯅ ꯑꯃ ꯂꯩ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯊꯝꯕꯥꯡꯈꯣꯡ ꯀ꯭ꯂꯕꯇꯨꯗ ꯑꯃꯨꯛ ꯃꯥꯅ ꯄꯨꯁꯟꯕꯗꯒꯤ ꯁꯨꯃꯥꯏꯅ ꯑꯩ ꯍꯧꯖꯤꯛ ꯊꯝꯕꯥꯡꯈꯣꯡ ꯀ꯭ꯂꯕꯇ ꯌꯥꯎꯖꯔꯤ ꯑꯗꯨꯒ ꯇ꯭ꯔꯦꯅꯤꯡ ꯀꯩꯀꯥ ꯇꯧꯕꯅ ꯀꯣꯆ
ꯑꯣꯖꯥ ꯇꯣꯝꯕꯗꯣ ꯑꯣꯖꯥ ꯇꯣꯝꯕꯒꯤ ꯃꯈꯥꯗ ꯇꯧꯔꯤ ꯑꯗꯨ ꯑꯣꯖꯥ ꯇꯣꯝꯕ ꯁꯨꯃꯥꯏꯅ ꯑꯣꯖꯥ ꯇꯣꯝꯕꯅ ꯑꯩ ꯄꯤꯛꯇ꯭ꯔꯨ ꯄꯤ ꯀꯥꯟꯗꯒꯤ ꯁꯨꯃꯥꯏꯅ ꯍꯣꯠꯅꯕꯤꯔꯛꯄꯒꯤ ꯑꯩ ꯁꯨꯃꯥꯏꯅ ꯂꯦꯞꯄ ꯉꯝꯕꯅꯦ ꯈꯣꯠꯄꯅꯦ ꯑꯗꯣ ꯃꯥ ꯑꯣꯖꯥ ꯇꯣꯝꯕ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯕꯁꯨ ꯌꯥꯏ ꯑꯣꯖꯥ ꯇꯣꯝꯕꯕꯨ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯆꯨꯝꯃꯦ ꯑꯦꯔꯤꯅꯥꯅꯁꯨ ꯇꯥꯛꯄꯤꯔꯤ ꯑꯣꯖꯥ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯣꯖꯥꯁꯤꯡꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯑꯦꯔꯤꯅꯥꯅ ꯑꯩꯈꯣꯏ ꯈꯨꯗꯨꯡ ꯏꯜꯂꯒ ꯃꯣꯏꯒꯤ ꯇꯨꯡ ꯏꯜꯂꯒ ꯁꯥꯟꯅꯔꯛꯄꯗꯣ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯁꯨꯝ ꯆꯪꯁꯤꯟꯕ ꯍꯧꯔꯛꯏꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯝ ꯈꯨꯗꯤꯡꯃꯛꯁꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯄꯣꯛꯄꯗꯒꯤꯅ ꯁꯤꯕꯐꯥꯎꯁꯦ ꯑꯩꯈꯣꯏ ꯇꯝꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯣꯏꯅꯤ ꯁꯤꯔꯝꯗꯥꯏ ꯃꯇꯝꯐꯥꯎ ꯇꯝꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯨꯅ ꯇꯝꯕꯁꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯒꯨꯔꯨ ꯅꯥꯏꯕ ꯃꯁꯤ ꯌꯥꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗꯕ ꯑꯗꯨꯒ ꯇꯁꯦꯡꯅ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯀ꯭ꯂꯥꯕꯤꯌꯥ ꯀꯥꯏꯒꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯑꯃꯈꯛ ꯂꯩꯕꯅꯦ ꯑꯣꯖꯥꯗꯨꯃꯛ ꯈꯨꯠ ꯄꯥꯏꯔ ꯇꯝꯕꯤꯗ꯭ꯔꯒꯁꯨ ꯃꯥꯅ ꯑꯣꯖꯥꯗꯣ ꯃꯥꯒꯤ ꯑꯥꯏꯗꯣꯜ ꯑꯃ ꯑꯣꯏꯅ ꯂꯥꯠꯆꯔꯒ ꯈꯨꯔꯨꯝꯃꯒ ꯃꯥꯅ ꯇꯦꯟ ꯀꯥꯞꯄ ꯍꯩꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯑꯣꯖꯥ ꯀꯅꯥꯅꯣ ꯍꯥꯏꯔꯀꯥꯟꯗ ꯒꯨꯔꯨꯁꯦ ꯑꯩꯒꯤ ꯑꯣꯖꯥꯅꯦꯅ ꯑꯣꯖꯥ ꯒꯨꯔꯨ ꯃꯁꯥ ꯉꯛꯄꯗꯣ ꯑꯩꯅ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯇꯝꯕꯤꯈꯤꯕ ꯀꯥꯏꯅꯒ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯖꯥ ꯍꯥꯏꯕ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯄ꯭ꯔꯣꯐꯦꯁꯟꯁꯤꯡꯗ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯃꯣꯏ ꯃꯇꯨꯡ ꯏꯜꯂ ꯆꯠꯄ ꯃꯇꯝꯗ ꯌꯥꯝꯅ ꯑꯗꯨꯝ ꯁꯣꯏꯗꯅꯃꯛꯀꯤꯁꯨ ꯃꯥꯏ ꯄꯥꯛꯀꯅꯦꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯦꯔꯤꯅꯥꯅ ꯊꯧꯔꯝꯁꯤꯒꯤ ꯍꯧꯗꯣꯔꯛꯄꯗ ꯑꯣꯖꯥꯗ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯑꯣꯖꯥꯕꯨ ꯇꯧꯃꯜ ꯈꯪꯕꯁꯨ ꯎꯠꯄꯤꯔꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯣ ꯋꯥꯍꯪ ꯑꯃꯈꯛ ꯂꯥꯛꯆꯒꯦ ꯍꯣꯏ ꯁꯥꯟꯅꯕꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯎꯠꯗꯣꯔ ꯒꯦꯝ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯏꯟꯗꯣꯔ ꯒꯦꯝ ꯀꯌꯥ ꯑꯃ ꯂꯩ ꯅꯨꯄꯤ ꯁꯥꯟꯅꯔꯣꯏ ꯃꯁꯤꯡ ꯈꯪꯗꯅꯁꯨ ꯂꯩ ꯑꯗꯣ ꯅꯨꯄꯤ ꯍꯥꯏꯕꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯒ ꯅꯨꯄꯥꯁꯤꯒ ꯈꯤꯇꯪ ꯗꯤꯐ꯭ꯔꯦꯟꯁꯇꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯈꯣই ꯅꯨꯄꯤ ꯍꯥꯏꯕꯁꯤꯃꯛꯇꯅꯕꯨ ꯁꯥꯟꯅꯕꯁꯦ ꯂꯥꯏꯙꯤꯕꯤ ꯁꯥꯟꯅꯕ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕ ꯑꯗꯒꯤꯗꯤ ꯏꯃꯥꯒꯤ ꯐꯤ ꯁꯥꯔꯤꯒꯗꯣ ꯁꯦꯠꯆꯜꯂꯒ ꯐꯤꯒꯁꯦ ꯁꯥꯔꯤꯅꯦꯅ ꯁꯦꯠꯆꯜꯂꯒ ꯑꯣꯖꯥ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯇꯧ ꯇꯝꯗꯅ ꯑꯣꯖꯥ ꯑꯣꯏꯕꯤ ꯁꯥꯟꯅꯩꯅꯤ ꯀꯥꯏꯒꯨꯝꯕ ꯈꯔ ꯂꯩꯗꯅ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯀꯦꯔꯦꯛꯇꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯅꯨꯡꯁꯤꯗ ꯐꯨꯠꯕꯣꯜꯁꯦ ꯐꯤꯜꯗ ꯊꯣꯛꯑꯒ ꯁꯥꯟꯅꯕꯒꯤ ꯆꯦꯟꯕꯒꯤꯁꯤꯗ ꯀꯥꯎꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯦ ꯑꯦꯔꯤꯅꯥꯗ ꯀꯃꯥꯏꯅ ꯂꯥꯛꯏ ꯀꯔꯤ ꯎꯔꯨꯕꯗꯒꯤ ꯂꯥꯛꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯝꯇ ꯁꯤ ꯃꯇꯥꯡꯁꯦ ꯈꯔ ꯊꯝꯃꯛꯎꯅꯦ ꯑꯩꯁꯦ ꯄꯤꯛꯄꯗꯤ ꯁꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤꯀꯣ ꯑꯩꯒꯤ ꯍꯦꯛ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯂꯝꯄꯥꯛ ꯂꯩꯕꯅꯦꯕ ꯂꯝꯄꯥꯛ ꯂꯩꯕꯅꯤꯅ ꯁꯨꯝ ꯑꯩꯒꯤ ꯃꯊꯛ ꯏꯌꯥꯝꯕꯈꯩꯅ ꯁꯨꯝ ꯁꯥꯟꯅꯕ ꯈꯣꯠꯅꯕꯁꯦ ꯏꯕꯨꯡꯁꯤꯡꯅ ꯁꯨꯝ ꯃꯣꯏꯅ ꯁꯨꯝ ꯁꯥꯟꯅꯕꯁꯤꯗ ꯑꯩꯁꯨ ꯁꯨꯝ ꯌꯥꯎꯕ ꯈꯣꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯌꯥꯎꯕ ꯈꯣꯠꯄ ꯇꯧꯕꯁꯤꯗ ꯕꯣꯟꯒꯁꯦ ꯑꯩꯈꯣꯏꯅ ꯁꯨم ꯈꯨꯟꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯃꯣꯏꯅ ꯑꯗꯨꯝ ꯁꯥꯟꯅꯕ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯁꯥꯟꯅꯕꯗꯨꯔꯒ ꯑꯩꯅ ꯍꯦꯟꯅ ꯁꯥꯟꯅꯅꯤꯡꯕꯗꯣ ꯑꯗꯨꯗꯒꯤ ꯑꯩ ꯐꯨꯠꯕꯣꯜ ꯁꯥꯟꯅꯒꯦꯅ ꯁꯨꯃꯥꯏꯅ ꯈꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯁꯤꯗ ꯗꯗꯥꯁꯤꯡꯅ ꯁꯥꯟꯅꯔꯤꯕ ꯃꯁꯥꯟꯅꯁꯦ ꯑꯩꯁꯨ ꯁꯥꯟꯅꯕ ꯌꯥꯏꯅꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ ꯆꯨꯝꯃꯤ ꯑꯉꯥꯡ ꯑꯃ ꯕ꯭ꯔꯣꯠ ꯑꯞ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯤꯗ ꯌꯥꯝ ꯗꯤꯄꯦꯟ ꯇꯧꯋꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯒꯤ ꯐꯤꯜꯁꯤꯃ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯌꯨꯝꯁꯦ ꯁꯤꯇꯤ ꯍꯥꯔꯠꯇꯒꯗꯤ ꯁꯨꯃꯥꯡ ꯐꯥꯎꯕ ꯏꯟꯊꯤꯉꯥꯏ ꯂꯩꯅꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯣꯏꯔꯤꯅꯤ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯇꯝꯗꯁꯨ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯑꯆꯧꯕ ꯂꯝꯄꯥꯛ ꯂꯩꯗꯅ ꯂꯝꯄꯥꯛꯁꯤꯗ ꯁꯥꯟꯅꯕꯨꯡ ꯑꯣꯏꯅ ꯊꯣꯛꯄ ꯆꯦꯟ ꯆꯣꯡꯅ ꯁꯥꯟꯅꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯈꯔ ꯋꯥꯠꯂꯛꯑꯕꯅꯤ ꯑꯗꯨꯕꯨ ꯑꯦꯔꯤꯅꯥ ꯌꯥꯝ ꯂꯛꯀꯤ ꯑꯣꯏꯅ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯏꯁꯥꯒꯤ ꯊꯣꯡꯒꯥꯟꯗ ꯑꯆꯧꯕ ꯂꯝꯄꯥꯛ ꯑꯃꯗ ꯁꯥꯟꯅꯕꯨꯡ ꯑꯣꯏꯗꯅ ꯁꯥꯟꯅꯕꯒꯤ ꯂꯝꯕꯤ ꯑꯃꯈꯛ ꯃꯥꯡꯍꯟꯕꯤꯈꯤꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯑꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯅꯥꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯁꯦ ꯍꯧꯔꯛꯑꯦ ꯗꯗꯥꯁꯤꯡꯅ ꯁꯥꯟꯅꯕꯁꯤ ꯑꯩꯁꯨ ꯁꯥꯟꯅꯕ ꯌꯥꯏꯅ ꯍꯧꯔꯛꯑꯦꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯑꯃꯅ ꯕꯣꯜ ꯂꯩꯕꯤꯌꯦꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯣ ꯕꯣꯜ ꯂꯩꯈꯤꯕꯒꯤ ꯀꯩꯅꯣꯁꯦ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯨꯗ ꯑꯗꯣ ꯑꯣꯖꯥꯗꯨꯅꯁꯨ ꯑꯦꯔꯤꯅꯥꯗ ꯀꯔꯤꯒꯨꯝꯕ ꯁꯝ ꯌꯨꯅꯤꯛ ꯀ꯭ꯋꯥꯂꯤꯇꯤ ꯈꯔ ꯎꯔꯝꯕ ꯌꯥꯏꯑꯕ ꯃꯁꯤ ꯕꯣꯜꯁꯦ ꯄꯤꯔꯗꯤ ꯁꯤ ꯑꯉꯥꯡꯁꯦ ꯑꯣꯏꯅꯤꯅꯦ ꯀꯥꯏꯅ ꯈꯟꯕꯒꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯋꯥꯔꯤ ꯂꯩ ꯈꯤꯇꯪ ꯇꯥꯁꯤꯗꯅ ꯃꯥꯅ ꯑꯩꯁꯦ ꯑꯩꯈꯣꯏ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯕꯀꯣ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯕꯣꯜ ꯁꯥꯟꯅꯍꯜꯂꯁꯦ ꯈꯣꯠꯂꯁꯦ ꯍꯥꯏꯌꯦꯕꯀꯣ ꯑꯣꯖꯥ ꯃꯆꯥꯁꯤꯅ ꯑꯗꯨꯒ ꯁꯨꯝ ꯃꯥꯅ ꯃꯇꯝꯗꯨꯗ ꯃꯥꯁꯦ ꯁꯤꯗ ꯑꯣꯖꯥ ꯑꯣꯏꯕ ꯂꯥꯛꯑꯝꯃꯦꯕ ꯍꯧꯖꯤꯛꯄꯨꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯣ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯌꯦꯡꯉꯣꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯅꯪ ꯑꯩꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯂꯝꯄꯥꯛꯇꯣ ꯕꯨꯠ ꯃꯃꯤ ꯇꯥꯍꯜꯂꯝꯃꯣ ꯅꯠꯇꯗꯤ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯕꯗꯤ ꯕꯨꯠ ꯔꯥꯎꯟ ꯂꯝꯖꯦꯟꯕꯨ ꯆꯦꯟꯕꯅꯤ ꯈꯪꯗꯦ ꯁꯥꯟꯅꯕꯅꯤ ꯈꯪꯗꯦ ꯕꯨꯠ ꯃꯃꯤ ꯇꯥꯍꯜꯂꯝꯃꯣ ꯈꯣꯠꯂꯝꯃꯣ ꯂꯥꯛꯑꯒꯁꯨ ꯃꯥ ꯑꯗꯨꯝ ꯌꯦꯡꯉꯦ ꯕꯨꯠ ꯃꯃꯤ ꯇꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅꯁꯨ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯑꯗꯨꯒꯤꯗꯗꯤ ꯑꯩꯗꯣ ꯕꯣꯟꯗꯣ ꯂꯩꯇꯦꯕ ꯑꯗꯨꯗ ꯃꯥꯅ ꯑꯦꯟ ꯄꯤ ꯁ꯭ꯀꯨꯜꯗ ꯕꯣꯟ ꯍꯥꯏꯕꯗꯤ ꯑꯉꯥꯡꯈꯩ ꯑꯗꯨꯝ ꯁꯥꯟꯅꯅꯕ ꯂꯩꯕꯗꯣ ꯑꯩꯉꯣꯟꯗ ꯑꯃ ꯃꯥꯅ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯁꯥꯟꯅꯧ ꯈꯣꯠꯅꯧ ꯅꯪ ꯑꯗꯨꯒ ꯀꯩꯅꯣ ꯇꯧ ꯈꯣꯠꯂꯣꯅ ꯕꯨꯠ ꯃꯃꯤ ꯇꯥꯕꯁꯨ ꯌꯦꯡꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯇꯥꯔꯝꯗꯗꯤ ꯁꯥꯎꯅꯤ ꯈꯣꯠꯅꯤ ꯀꯥꯏꯅ ꯑꯗꯨꯝ ꯃꯥꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯁꯤꯅ ꯏꯟꯀꯔꯦꯖ ꯇꯧꯕꯤꯔꯤꯅꯦꯕ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯣꯖꯥꯁꯦ ꯈꯨꯔꯥꯏꯗꯒꯤꯅꯦ ꯈꯨꯔꯥꯏꯗꯒꯤꯅꯦꯀꯣ ꯑꯗꯣ ꯑꯐꯕ ꯑꯣꯖꯥ ꯑꯃꯁꯨ ꯐꯪꯉꯦꯀꯣ
aduga lampak afaba amju phangre aduna Arina hajik laksa akoi keno da la ase fields ram la ase sanabigi field da lak matamda tongan ba experience kya ma thengna rangani ada sanabigi practice to matam jidane asok apan nangba adugumba se kamai tawi adode kamai ne handle tawi injury leiba khotpa je ko amdi anambana aigi life tadi injury leiba je kya thoksu thoktri thoktab joi je ke hoi adu ta boysano injury leiba khotpa je mes akoi gidi mes ko idragan gumba da anambana thokaleba injury je injury thokpa khotpa je sum phajaba abdi sum phajaba player je koina ju sanamina banina sina sanagadi kitang phani sina sanagadi kitang soni do khangbanina ko phajaba ma kitang keno lagi beje sida ko kitang nungai tab di poeba adu ju ju koina mongon da hai sumaina manteng ke ka bange koina sumai eyes to mo na khong do sum yengo kholo phajana tournament maya je nang yaw yana ba khona ba phajana recovery phangna ba khona ba phajana hotno kem khan gano khot gano nang pha di koi puna sanamina duni khotoine gaina do mai pun thogat pi bado maina oi ado Arina na kari ngasi ki perform se yau dringi gi mamang thai tare ko kari competition yaur ki ba aduguma ma'am singi khatang khongchat ama dum wari lebi competition yaur ko je hamba sum ai je hamba trial ka yaur je dum khangan de bako daw ya de haidura kari haiduro khangde dum khangande aduga hantak ki mamang chahi je sirida khatane ai keno tawjarai je hamdi sum mayamna khangbiba khotbiba tawjarai je adu aina sanarika ai train khandaba khotaba do ai nongai taba kem pokte khotte adu ai hotnaraga khannaba khalleba mutang di khalladi khotladi gaina wakhanjida tu maina tawre ada karam bakan da sum khan de hai ado maduda Arina na hek ninghan narama bako punsi je da football da mai pak pa je la aroidam ne ba ado taseng na ga de koi sai english ki sai renga masu lai bani try again hadana ko adu gi do koina dum hotnari makai maithi ba phan maithi ba chama laksanu chama ga ama so ba ai mai pak pa lak ki ba yari ba maithi ba phanam phang ga so ai dum hotna ga ni na khalami ba sigi wakal sina bu handra ba ko tung da jo koi future gi am bright future ama so jana makki Arina gi figure out so jana lakani hai ba sai thamjage ado Arina ngasai gi teammate singa nanga loina ba matam dane koi gi kamaina nangi weakness so dum leiram doine nangi strength area so dum leiram doine moina motivate tong na budget motivate to each other hai tare amaga motivate to se kamai to akoi gi teammate je habdi wakhan di amatta manaba di oidabani na ko drama thoima wakhan mana khara manaba ju yawe khara manada ju yawe weakness oiba jaga haitare weakness oiba jaga jidana he akoina support ka bibiba aduga kitang mana ngamni haiba jaga dana dum akoi ji dum kaino oina kahani sum leiba aduga magi asonba jaga dana akoina dum support tawbiba mateng pangbiba adu magi ngamgadaba jaga dadi akoi ju dum mana ngamni asidi khoni na dum khalaga dum wakhanda leiba okay adudi amuk makha tabo hangwaina thamjage khoi gi Arina gi ko hen sanabigi field se hen improve oina na bai tar karam strategy je Arina na tawbirino ke lobi akoi gi di nupi akoi gi di practice fana kanna tawraju nonini humni dum lepsan gi bida hani phibam da pop taiba aduna practice yarage sung lep tabida dum continue dum tawleba asi sina string kaino haitare adugi da laiba practice adum tawleba jina leibajiga tawdabi leibajiga yam thina khetna yeba adu ai wa khane practice adum continue dum tawleba do adu pam ai okay adum am leire ko adagi di family members oina koi je ima baba na di kana Arina gi ibung amma ka ko noi mari ne na takpire ado koi kai gumba field
family members do in maybe anyone amma natrag amma ek oi matamda Arina na su field da ball sana basa kya kanda mama baba gi intention je matam da class 6 ki matam do kitang handar rakke ko adura kan nupi na bu sana ba kai khusana no kai do bai sana doino football sana ba do na khon ku te kan ni kai mama pa jana di macha je so earning pote na tra ko adu moina di kari kari lay adu lai kai go mi na se kari kari haiba lai kamai to ai sana ba adugi matam da sana ba du di mama baba na adum support pi adugumba gi di kem leite ai gi family na adum support pi adu family gi kwai family da support pi ba ha ga di ai baba akoi baba na yam hona bi ai gi sana ba khot ba thin bi ba khot ba ma loi tawe anam ba thabak chat ba khot ba ju dum nang na ba dum tawe nang da ju yawe baba gi thabak adum ai gi du na hena lui na khalla ga lei bu su adugi matang na ato kanagumba amtana di Arina gi sa baba na full support lai bam ni na su ngak lo achom phang gre umbrella am phang baga samana re ko nung tar adu nung sa tar sa umbrella na ngak po dumai na da kanagumba amtana di force to pa di adu du nupi na bo du kai mai ba leite ko dum khara aina dum pi gan dum thingna gi ba tare lekai mi na sum ke ani bi ni sana oi da kholo da na sum hai gi le do aina aina mutang di khalle aina mutang di mai pa ga mutang di ai moina ngang nei myam je le phan ge ai mutang di khalle du gi William lay ko Arina se ko adu ni life se challenge ne atra aina aran balambi do khong thang draga di aina satli balambi du na achum boy taraga di ngasi rumor ko gossip taw bai bi mayam gi mi mayam gi koi human nature on leiram ne ba ado koi na action na koi mai machine do close hon doi ne ba ado ngasi Arina na choba achievement kya ma su phang bi rak pagi koi na paw chu dum ta jari masi la kan da nupi oiro heram ba do koi se lan gramani da haidana moi tungi lambi da masak khangri ba ngang amagi masak khang da bai ba di angang amagi ne sa khang da bodo kai dong da moina haira aroi ba ko natra ade Arina na living example oina lei gi doine yam nungai ado ado Arina da makata na mu laksaning bada koi competition si masa de hauraga chow ne lak to se competition ama lak pa kan da Arina na hana hotna besina pung kya mu practice to ba competition do gi dang ta na kadai ba hotna ba kitang haibiu ne practice tawbje ko practice tawbje anam bana sum grassroots kumba dagi horak panina club anam bana de practice club ta dum tawe ba club ta tawe de sum game gumba je akoi gi dum kuina layeba yam kaino na di tournament me akhaki game do thamde akoi gi chahi ama dum aina kaino khangak padagi ai oja tomba thengna rakpadagi ko adi standa mu game phana kui tawre standa gi mu pukhawda mu tawre pukhawda gi mu thamang hong sule ble bak de game tawje duna dum game da dum ayuk nu din je dum par game tawbani na admaina practice adugi timing do oje ado practice tawbodu akoina competition am to ta ga de practice ngai school game ko hai gi bodo de school na de kamai support to school na support tawbje ai je sane khangdaba hai tane moina de sum khangdabani na moina ju engonda kem budi hai de dum ai ju na ju hai rudre dum moin ju moi gi thopa habidi parikha ga collide torok pugumba competition thokpa matam da parikha exam lai ha ga di school duna khitang understanding laina na the mind to ba yaw bra hangja bane gi adu gumba gi di thoktreba thengna dri male pa adudi khwai degi lucky person do Arina tare ko hadi school khara di khoi gi sanabigi field da leiba angang sing se makhoi gi tongan ba khudong sa ba khara school na state ke mai por kadabani na khallaga moi khudong sa ba dum pibi ba ko admai na Arina gi su phangbra na khangjaning bagini ada hojik se makhata na mu la pa kan je khoi gi sanaba sai gi na thawai yam yawre ba aduga ai gi imanabi amani su thawai yam yawe ba adu but teamwork oina ni lak toine teamwork oina lak matam da de koina goal ama competition do dai koina mai pak pai ba je thok toiba competition da koina winner oi ba jen koina khallaga thok toise adura kaino maiti ba natraga mai pak pa dudi adum magi lak tuna su adum su purak pasu yai adai as a whole teamwork oina lak pa matam da di koi thabak tongmina ba da nungai ba teammate hai ba tare ko
ꯅꯠꯇ꯭ꯔꯒꯅ ꯑꯃꯅ ꯅꯥꯁꯜꯂꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯊꯦꯡꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯥꯟꯅꯕꯗꯣ ꯈꯤꯇꯪ ꯈꯤꯇꯪ ꯃꯅꯤꯡ ꯍꯜꯍꯧꯗꯣꯏꯅꯦꯕ ꯑꯗ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯗꯤ ꯀꯃꯥꯏ ꯊꯦꯡꯅꯩ ꯑꯃꯗꯨꯗ ꯊꯦꯡꯅꯈꯤꯕꯁꯤꯡꯗꯣ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯗꯨꯒꯤ ꯊꯦꯡꯅꯕ ꯍꯥꯏꯁꯦ ꯁꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯄꯨꯂꯞ ꯇꯤꯝꯋꯥꯔꯛꯅꯤꯅ ꯑꯗꯨꯝ ꯍꯣꯠꯅꯕ ꯍꯥꯏꯇꯥꯔꯦ ꯄꯨꯂꯞ ꯆꯞ ꯃꯥꯟꯅꯅ ꯍꯣꯠꯅꯃꯤꯟꯅꯕ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯑꯃꯒꯤ ꯗ꯭ꯔꯤꯝ ꯑꯃꯒꯤ ꯋꯥꯈꯜ ꯑꯃ ꯍꯥꯏꯗꯤ ꯇꯣꯔꯅꯥꯃꯦꯟ ꯑꯗꯨꯒꯤ ꯆꯦꯝꯄꯤꯌꯟ ꯑꯣꯏꯅꯕꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔ ꯈꯣꯠꯂꯒ ꯂꯩꯔꯤꯅꯤꯅ ꯑꯩꯈꯣꯏꯁꯨ ꯇꯤꯝꯋꯥꯔꯛꯇꯣ ꯀꯟꯅ ꯍꯣꯠꯅꯔꯒ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯈꯜꯂꯒ ꯑꯗꯨꯝ ꯇꯤꯝꯗꯣ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯑꯗꯨꯝ ꯑꯉꯥꯡꯈꯩ ꯑꯩꯈꯣꯏ ꯃꯈꯥ ꯁꯥꯟꯅꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉ ꯈꯣꯠꯂꯒ ꯍꯥꯏꯗꯤ ꯈꯣꯟꯗꯣ ꯑꯊꯤꯕꯗ ꯅꯠꯇꯕ ꯐꯖꯅ ꯉꯥꯡꯕꯤꯕ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯤꯔꯒ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯦ ꯍꯥꯏꯔꯒ ꯄꯨꯂꯞ ꯃꯥꯟꯅꯅ ꯁꯥꯟꯅꯕ ꯁꯨꯃꯥꯏꯅ ꯑꯣꯏ ꯑꯣꯀꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯕ ꯋꯥꯍꯩꯗ ꯇꯤꯝ ꯋꯥꯔꯛ ꯂꯤꯗꯁ ꯇꯨ ꯁꯛꯁꯦꯁ ꯍꯥꯏ ꯇꯤꯝ ꯋꯥꯔꯛ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯄꯨꯔꯛꯄ ꯉꯝꯃꯤ ꯇꯤꯝ ꯋꯥꯔꯛꯇꯨꯒꯤ ꯃꯔꯛꯇꯨꯗ ꯑꯃꯅ ꯍꯦꯛ ꯁꯣꯊꯈꯤꯕꯗ ꯃꯥꯏ ꯄꯥꯛꯄꯗꯣ ꯃꯅꯤꯡ ꯍꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯊꯣꯛꯄ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯒꯤ ꯍꯥꯏꯔꯤꯕ ꯑꯦꯔꯤꯅꯥꯅ ꯌꯥꯎꯔꯤꯕ ꯃꯐꯝꯁꯤꯡꯁꯦ ꯃꯣꯏꯁꯤꯡꯁꯤꯅ ꯄꯨꯊꯣꯛꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯝꯕ ꯀꯝꯄꯤꯇꯤꯁꯟꯗꯗꯤ ꯀꯔꯤ ꯃꯅꯥ ꯂꯧꯕꯤꯔꯛꯈ꯭ꯔꯦ ꯀꯝꯄꯤꯇꯤꯁꯟꯁꯦ ꯑꯩ ꯑꯍꯥꯟꯕ ꯑꯟꯗꯔ 14ꯒꯤ ꯏꯟꯇꯔ ꯁ꯭ꯀꯨꯜꯒꯤ ꯑꯃ ꯆꯠꯂꯦꯕꯀꯣ ꯍꯔꯤꯌꯥꯅꯥꯗ ꯇꯥꯏ ꯍꯔꯤꯌꯥꯅꯥ ꯇꯥꯕꯁꯦ ꯑꯗꯨꯗꯣ ꯑꯩ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯌꯦꯕ ꯌꯥꯝ ꯑꯉꯥꯡ ꯑꯣꯏ ꯄꯤꯛꯄ ꯑꯗꯨꯗ ꯊꯥꯔꯠꯇ ꯑꯃ ꯂꯧꯔꯦꯕꯀꯣ ꯑꯗꯨꯒꯤ ꯖꯔꯅꯤꯗꯒꯤꯗ ꯇ꯭ꯔꯦꯟ ꯇꯣꯡꯉ ꯍꯜꯂꯛꯄꯅꯦ ꯑꯗꯨꯗ ꯍꯜꯂꯛꯄꯗꯨꯗ ꯌꯨꯝ ꯌꯧꯔꯝꯗꯥꯏ ꯑꯩ ꯕꯦꯒꯁꯦ ꯃꯥꯡꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯕꯦꯒꯁꯦ ꯑꯗꯩ ꯑꯃꯗꯨꯗꯤ ꯀꯞꯄꯦ ꯑꯩꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯃꯥꯡꯖꯈ꯭ꯔꯖꯅꯣꯅ ꯑꯗꯨꯝ ꯈꯜꯂ ꯂꯩꯊꯣꯛꯑꯦ ꯑꯗꯨꯒ ꯍꯟꯗꯛꯀꯤ 2023ꯒꯤ ꯑꯣꯔꯤꯁꯥꯗ ꯁꯥꯟꯅꯈꯤꯕ ꯅꯦꯁꯅꯦꯜ ꯒꯦꯝꯁ ꯑꯃ ꯂꯩ ꯅꯨꯄꯤꯒꯤ ꯑꯟꯗꯔ 17ꯒꯤ ꯑꯗꯨꯗ ꯆꯦꯝꯄꯤꯌꯟ ꯑꯃ ꯂꯧꯔꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯪ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇꯧꯕ ꯑꯗꯨꯒꯤꯁꯨ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯦꯅꯤꯌꯔ ꯍꯟꯗꯛꯀꯤ ꯀꯨꯏꯗꯅ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯅꯦꯁꯅꯦꯜꯒꯤ ꯑꯃ ꯏꯆꯦ ꯕꯂꯥ ꯍꯣꯏ ꯃꯣꯏ ꯑꯩꯈꯣꯏ ꯄꯨꯂꯞ ꯁꯥꯟꯅꯃꯤꯟꯅꯕ ꯑꯃ ꯂꯩ ꯑꯗꯨꯒꯤꯁꯨ ꯀꯨꯏꯗ꯭ꯔꯦ ꯑꯗꯨꯒꯤ ꯆꯦꯝꯄꯤꯌꯟ ꯂꯧꯔꯦ ꯑꯗꯨ ꯆꯦꯝꯄꯤꯌꯟ ꯉꯥꯛꯇ ꯉꯥꯏꯔꯦꯕꯀꯣ ꯑꯗꯣ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯆꯦꯝꯄꯤꯌꯟ ꯍꯥꯏꯕꯁꯦ ꯏꯁꯥꯗ ꯑꯗꯨꯝ ꯄꯛꯄꯁꯨ ꯑꯣꯏꯁꯅꯨꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯗꯨꯝ ꯆꯠꯂꯗꯤ ꯀꯩꯅꯣꯝꯃ ꯂꯧꯔꯛꯄ ꯍꯥꯏꯗ ꯀꯩꯅꯣꯝ ꯂꯧꯔꯛꯄꯗꯨꯗ ꯇꯣꯝꯊꯤꯟ ꯉꯥꯟꯕ ꯀꯩꯅꯣꯝꯗ ꯑꯣꯏꯅ ꯂꯧꯅꯁꯦꯕ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯏꯁꯥꯗ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯍꯔꯤꯌꯥꯅꯥꯗꯒꯤ ꯍꯧꯔꯒꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯐꯥꯎꯒꯤ ꯈꯣꯡꯆꯠ ꯈꯔ ꯑꯃꯨꯛ ꯍꯥꯏꯕꯤꯔꯦꯀꯣ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯊꯦꯡꯅꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯃꯤ ꯄ꯭ꯂꯦꯌꯔ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯑꯝꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯈꯨꯖꯤꯟ ꯃꯃꯥꯏꯃꯨꯛꯇꯪ ꯄꯥꯛꯄ ꯁ꯭ꯇꯦꯠꯅꯦ ꯑꯗꯨꯕꯨ ꯈꯨꯖꯤꯟ ꯃꯃꯥꯏꯃꯨꯛꯇꯪ ꯄꯥꯛꯆꯔꯒꯁꯨ ꯁꯥꯟꯅꯕꯒꯤ ꯂꯝꯗꯗꯤ ꯃꯤ ꯄꯤꯛꯆꯔꯒꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯖꯁꯦ ꯑꯄꯤꯛꯄ ꯈꯔ ꯑꯣꯏꯇꯥꯔꯒꯁꯨ ꯃꯣꯏ ꯑꯋꯥꯡꯕꯁꯤꯡꯅ ꯀꯩꯁꯨꯝ ꯍꯦꯟꯒꯠꯄꯗꯤ ꯉꯝꯗꯦꯗꯅꯀꯣ ꯑꯗꯨꯗ ꯏꯁꯥꯗ ꯐꯥꯎꯕ ꯐꯤꯜ ꯇꯧꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯃꯤꯁꯤꯡ ꯃꯌꯥꯝ ꯊꯦꯡꯅꯔꯛꯄꯗꯣ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯑꯃꯨꯛ ꯍꯥꯏꯕꯤꯌꯨꯅꯦ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤꯗꯤ ꯃꯣꯏꯁꯨ ꯍꯣꯠꯅꯕꯗꯤ ꯌꯥꯝ ꯀꯜꯂꯦꯕ ꯃꯣꯏꯒꯤꯁꯨ ꯍꯥꯔꯠ ꯋꯥꯔꯛ ꯌꯥꯝ ꯀꯜꯂꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥꯒꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥꯒꯤꯗꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯄꯤꯊꯣꯛꯄꯁꯨ ꯂꯩ ꯑꯗꯨꯒ ꯍꯣꯠꯅꯕꯁꯨ ꯂꯩꯕꯀꯣ ꯑꯗꯣ ꯈꯤꯇꯪ ꯈꯦꯠꯅꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥꯅꯗꯤ ꯈꯔꯕꯨꯗꯤ ꯍꯦꯜꯂꯦꯕ ꯑꯗꯨꯕꯨ ꯋꯥꯈꯟꯗ ꯂꯩꯔꯦ ꯁꯤꯗꯤ ꯑꯩꯅ ꯉꯝꯅꯤꯅꯕꯨ ꯇꯧꯔꯗꯤ ꯑꯗꯨꯝ ꯉꯝꯃꯦꯕ ꯉꯝꯃꯣꯏꯅ ꯈꯟꯈ꯭ꯔꯗꯤ ꯁꯨꯡꯉꯝ ꯉꯝꯗꯦꯗ ꯑꯗꯨꯅ ꯃꯣꯏꯁꯨ ꯃꯣꯏꯅꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅꯤ ꯊꯦꯡꯅ ꯇꯥꯕꯅꯦ ꯑꯉꯝꯕ ꯑꯗꯨꯗ ꯉꯝꯕꯗꯨ ꯉꯝꯅꯗꯕꯅꯦꯅ ꯑꯗꯨꯝ ꯐꯥꯏꯠ ꯇꯧꯔꯒ ꯑꯗꯨꯝ ꯁꯥꯟꯅꯩ ꯃꯣꯏꯁꯨ ꯑꯗꯨꯝ ꯐꯖꯩ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨم ꯀꯟꯅ ꯌꯥम ꯋꯥꯅ ꯑꯗꯨꯝ ꯁꯥꯟꯅꯩ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯅ ꯁꯥꯟꯅꯕꯗꯣ ꯑꯣꯏꯗꯦ ꯃꯣꯏꯒꯤꯁꯨ ꯃꯤꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯐꯖꯕ ꯅꯣꯞꯇꯦꯕ ꯑꯩꯈꯣꯏꯒꯤꯁꯨ ꯅꯣꯞꯇꯦ ꯃꯣꯏꯁꯨ ꯅꯣꯞꯇꯦ ꯑꯗꯨꯅꯤ ꯑꯗꯣ ꯊꯣꯛꯂꯛꯏꯕ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯅ ꯋꯤꯟꯅꯔ ꯑꯣꯏꯕ ꯆꯦꯝꯄꯤꯌꯟ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯃꯥꯡꯖꯤꯜ ꯊꯥꯔꯀꯥꯟꯗ ꯑꯗꯨꯒꯤ ꯒꯣꯜꯗꯨꯗꯗꯤ ꯂꯣꯏ ꯊꯣꯛꯂꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯊꯝꯖꯅꯤꯡꯕꯅꯦ ꯑꯩꯈꯣꯏꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯋꯥꯌꯔ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯞ ꯑꯣꯟ ꯇꯧꯔꯤꯕꯁꯦ ꯑꯦꯅꯤ ꯐꯤꯜꯗ ꯐꯨꯠꯕꯣꯜ ꯑꯣꯏꯔꯣ ꯉꯁꯤꯅ ꯐꯨꯠꯕꯣꯜꯒꯤ ꯑꯣꯏꯅ ꯎꯅꯖꯔꯦ ꯑꯇꯣꯞꯄ ꯐꯤꯜꯗ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯈꯣꯡ ꯊꯥꯡꯖꯜꯂꯤꯕ ꯂꯝꯕꯤꯁꯦ ꯍꯟꯕ ꯂꯩꯇꯅ ꯂꯦꯞꯄ ꯂꯩꯇꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯣ ꯑꯦꯔꯤꯅꯥꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯩꯈꯣꯏ ꯚ꯭ꯌꯨꯋꯔꯁ ꯈꯨꯗꯤꯡꯃꯛꯅꯁꯨ
soidin Arinagi tongan ba wakanje soidin ke ta wari sana basila dum tabiramani khangbiramgani khalle kitang unique oi bam ka in uzai haibadi changbu changra di hanba laito ado mine henjan ba yadaba mako maitai chanura mage chap chawa gundo aduma yawe hena thamjage yam nungai ado hojik se makhata namu sanabasi sanabigi field la akanda si khitang mu thaira kanda Arina nupi misa man hawalaiba kari kari dream de tawi sanabasi nataba ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯕꯣꯜ ꯁꯥꯟꯅꯕꯁꯦ ꯑꯩꯅ ꯉꯝꯃꯤꯈꯩ ꯑꯗꯨꯝ ꯁꯥꯟꯅꯒꯦꯅ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯨꯒ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡ ꯑꯩꯒꯤ ꯃꯈꯥ ꯊꯥꯕ ꯍꯥꯏꯇꯥꯔꯦ ꯃꯈꯥ ꯊꯥꯕ ꯑꯉꯥꯡꯈꯩꯗꯁꯨ ꯁꯨꯝ ꯇ꯭ꯔꯦꯅꯤꯡ ꯀꯩꯀꯥ ꯄꯤꯅꯤꯡꯉꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯀꯟꯅ ꯑꯗꯨꯝ ꯑꯩꯅ ꯍꯦꯛ ꯉꯝꯃꯤꯈꯩ ꯑꯩꯅ ꯍꯦꯛ ꯉꯝꯃꯤꯕ ꯃꯈꯩ ꯑꯗꯨꯝ ꯁꯥꯟꯅꯈꯤꯅꯤꯅ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯁꯦ ꯗ꯭ꯔꯤꯝꯅꯦꯕꯀꯣ ꯑꯣꯀꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯇꯧꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛꯀꯥꯟꯁꯦ ꯈꯤꯇꯪ ꯒꯦꯞ ꯂꯩꯕ ꯄꯣꯊꯥꯕ ꯑꯗꯨꯝ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯈ꯭ꯔꯦꯀꯣ ꯃꯔꯛꯁꯤꯗ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔꯅꯕꯨ ꯑꯣꯏꯔꯣ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯀꯥꯟꯗ ꯄ꯭ꯔꯦꯛꯇꯤꯁ ꯂꯦꯞꯄꯒꯤ ꯃꯔꯝꯒꯗꯤ ꯂꯩꯕ꯭ꯔꯥ ꯀꯃꯥꯏ ꯍꯣꯠꯅꯕꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯅꯤꯁꯨꯕ ꯑꯃꯨꯛ ꯑꯟꯗꯔ 17 ꯅꯦꯁꯅꯦꯜꯒꯤ ꯑꯃꯨꯛ ꯆꯠꯇꯣꯔꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ 22 ꯁꯦꯂꯦꯛ ꯂꯣꯏꯔꯦꯕ ꯑꯗꯨꯒꯤꯁꯨ ꯍꯧꯖꯤꯛ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤ ꯄꯨꯡ 7ꯗꯩꯅ 12 ꯐꯥꯎ ꯇꯧꯋꯦ ꯄ꯭ꯔꯦꯛꯇꯤꯁꯁꯦ 7ꯗꯒꯤꯅ 12 ꯐꯥꯎ ꯁꯨꯝ ꯇꯧꯋꯦ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯆꯥꯎꯕꯒꯤꯗꯣ ꯀꯩꯅꯣ ꯑꯗꯨꯒꯤꯗꯨꯗ ꯇ꯭ꯔꯥꯏꯌꯦꯜ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯇꯣꯏ ꯇ꯭ꯔꯥꯏꯌꯦꯜꯁꯦ ꯇꯥꯕꯁꯦ ꯑꯗꯣ ꯂꯝꯃꯣꯡꯇꯞꯀꯤꯗ ꯏꯁꯤꯡ ꯆꯥꯎꯕꯅꯤ ꯌꯥꯗꯗꯅ ꯁꯥꯏꯒꯤ ꯄ꯭ꯔꯦꯛꯇꯤꯁꯀꯤ ꯁꯥꯏꯒꯤ ꯒ꯭ꯔꯥꯎꯟꯗ ꯑꯣꯏꯅ ꯑꯗꯨꯗ ꯑꯣꯏꯅ ꯃꯣꯏꯅ ꯏꯁꯤꯡ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯋꯦ ꯀꯔꯤ ꯂꯝꯗꯅꯣꯕ ꯍꯧꯖꯤꯛ ꯆꯠꯄꯤꯗꯣꯏꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯇꯣꯏꯁꯦ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇ ꯑꯗꯣ ꯍꯧꯖꯤꯛ ꯑꯟꯗꯔꯗ ꯆꯠꯇꯣꯏꯁꯤꯁꯨ ꯆꯦꯝꯄꯤꯌꯟꯒꯤ ꯃꯪꯂꯥꯟ ꯑꯃꯗ ꯆꯠꯇꯣꯏ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯣꯏꯗꯅꯃꯛꯀꯤꯁꯨ ꯊꯨꯡꯉꯛꯄ ꯑꯣꯏꯁꯅꯨ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯍꯥꯔꯥꯁꯇ꯭ꯔꯗꯒꯤ ꯍꯧꯔꯛꯄ ꯈꯣꯡꯆꯠꯁꯤꯗꯒꯤ ꯍꯧꯔꯀꯥꯟda ꯑꯗꯨꯝ ꯃꯊꯪ ꯆꯦꯝꯄꯤꯌꯟ ꯑꯣꯏꯅ ꯂꯥꯛꯑꯦꯅ ꯈꯜꯂꯦꯗꯅ ꯂꯥꯛꯏꯗꯅꯀꯣ ꯑꯗꯣ ꯑꯦꯔꯤꯅꯥꯅ ꯀꯔꯝꯕ ꯂꯝꯗ ꯒꯣꯜ ꯐꯪꯈꯤꯕꯒꯦ ꯒꯣꯜ ꯆꯟꯈꯤꯕ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯁꯤ ꯃꯌꯥꯝꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯤꯡꯗꯣ ꯍꯥꯏꯇꯥꯔꯦ khitang mathang setna haitare amatang nataba is an every champion phangakpagi wari se khitang libiyo nungaiba moment amakha khoi share tawminase ai ahamba under 14 gi chatpado haryana da akhoi je semi final quarter final je bihar ga sanaba jida bihar sanaba jida aina ama chala kai ba ko adugi ju yamna ai harauge aina sumain taw khola ka bane sum wakhanda dum nungai jaba haitare aigi team gi ju isa gi ju duga goal sanba adugi ama leedana aduga oisha da sanaba gi jina maharashtra sanagi bida ama challe duga delhi ga sanaba ne league round je po su adaba dum ka ja khidaba po ba dum le hawa aduda mo delhi ga sanaba je jo aina ani challe aduga kai delhi gi jo adugi ju manipur gi ne jade ba adum kan do khoina alebdo aduda ai wakhanda kaino ma khalle ba ko aina sumaina goal ani ga jala ka abjinga sigi numi se kainom di thoni se haiba do manipur ne jare to ne jare na okay ne thingu du ne jare to aina oh si hoye male aduga daki bangladesh ki chatpadana kaino bhutan ga sanabada ama challe aduga daki senior gi chatpadana mu Jharkhand ga sanabada ama challe adu manga egi gonjan achievement se do Arina se lakna su favor tawi haibase ai thamjage haibadi koi dum lairik ama thengna jabada mioi bagi life se koi thoba mala ani da thoba ma thoba tawba do ne thoba ma laksani da haibase kai dum da khan gan hai kai you know hakana out of 100% 99% should be practice hoigada aduga only remaining 1% duna luck hoigadam hai adu practice su hona bi riang kan aduga luck na su dum favor tawbogum na tawi adu hojik se ina da makha ta nam ka hangjage khwaidagi football sida football gi idol hai tare ko Arina na pamjaba player se kanano aina khwai pam player di kaino foreign country Lionel Messi je ai yam pame ma
kaya hani mana magi mong mo tawse yamna kano tawse ay yung iba Okay, haziki mingdo karaiba? Lionel Messi. Okay, Lionel Messi. Ado ma se sana basat padu da just imagine tau se bako. Sana basat pal lamma mada haziki highway player se leiram suddenly thengna re bako. Ado kai kari phawni what will you feel? Kari phawgani kari hangning gani mamonda. Yamna habidi punsida am pau thok triba tare yam ngakpa thodu ama thok bado na tawni ba. Habidi amuk tang ujaradi kana khanbado adu taklauna thingnabadu di saje ta tarang jet phe pangakka ga dum leirani Ado wangang baga ngamoi doi jane bako kari hangdoi no khangoi doi bako. Ya ga tho yeng lebe type Ya ga to ga yek lebe gi type ta. Okay. Adu ga hojik se sana bagi field la ko matam dana. Field pura sana rabani ko ai gi teammate singa atopa teammate ka ball se ka orga sal adu matam da isa da kari phawe karam strength la ekamain toy. Akoina sanaba matam jida ko ai sanabado akogi mi haitare ai team do na habdi yam nungaina sanari ge adum akoju aiju dum nungaina sanaba haitare aduga kitang doubt le pa haitare kitang doubt le pa di sum mi na ga opponent na ga sum taksala po khosala ko adum leibudo habdi saji de kitang songning ba hagadra kaino kitang pokba adu mana pokbudu adudagi habdi aina tawhaningi duga adum aigi team duna tawthoraktabado masada di yaujaba aduga tawthoraktabado di yam songninge ba mina dum sanaraga akoina dum yengaga dum leibji ai ding hamde ha Khangma ngamde ba bondu dum mullaga da akoi do sananing bu poeba adu mai thamni Okay. Ado hojik se field le kanda sauningen takpi hrena ko. Ado player gi de saw bai se first control to gada ba. Ama di oi hai ko. Ado as a player ama da san khoi gi soidan ma ki leibam to pa gun hai tare. Kai ne na khalle. Player ma da leibam to pa gun je aham ba da discipline hana leibiba aduga team do sanari ba team do control haidi mana phajana control tawbiba adugadi angang mangondagi hena angang oiba yawe senior oiba yawe aduga habdi phajana pawdo phaunaraga phajana nungaina sanabdo adu maina dai tumaina chelani Discipline se ma maintain tawba se ma yamna khoi gi isagi moral value se discipline to na maintain tawragadi ai khakki moral value mina count tawbada natana ai gi lamdam iramdam manipur nungsiriba manipur se sibu sumina thangapi gi toin aduga thamjaningba mana khoina sanaba any field ni ko adu but as a player again thamjaning badi punctuality regularity masi yamna darka tai adugi matungda ngasai gi persistent hard work haitana hanba leitaba honaba amadi focus sanari pot to the focus tawba aduga amukak su hainingi koina never compare with others atopaga compare su taw tobidaba compare with yourself isa compare toba ai ngarang Arina na takpi ai goal ani chale mathang da goal mari manga gi mathak ta ai san bangam na bhot na ge bato atoba mi ga nanga ai ga compare tawraga di nangon dai aina khasik hen bada ai harau pokani ba aduna ai kai haitare laibak to dura loiba ya bana tabnina ngarang ai kari oiki ngasina ai kari oiri hayeng kari oisige habeto ko adamai tawdana sana bungdo sangba matamdo da hoigi compare se isana dumak tawbiyo na thase thamjage maramdi madun hena mai pakpa se hena soidar maki oirakan hena thamge ko adu ngasagi ayamba ngasagi third tarak pudurega champion si sum law amnina loss ki jidi kya di yaudra bane na masi experience ma di khangaro adaidira ngasagi isana goal chanar kan da koin manipur na team je champion oire na law thor ko matamda atop state mayam ge khubak makol khura ko matamda kaukhatlaga koi gi prize pira ko matamda aduda fawgi ba nungai bado kitang thambiyon dugida akoina champion lorba matung akoin kaukhatri kando field leiri kando yam nungai ba phawba nungai bagi kappo kapki nungai bagi pi taba aduga adumaina adi
ꯅꯨꯡꯉꯥꯏꯕꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯆꯦꯝꯄꯤꯌꯟ ꯑꯣꯏꯕꯅꯤꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅ ꯆꯦꯝꯄꯤꯌꯟ ꯑꯣꯏꯕ ꯈꯣꯠꯄꯁꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯅꯦꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯨꯔꯒ ꯂꯥꯛꯄꯅꯤꯅ ꯃꯅꯤꯄꯨꯔ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅꯁꯨ ꯅꯨꯡꯉꯥꯏꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯕꯣꯜ ꯌꯦꯡꯕꯈꯩꯅꯁꯨ ꯑꯩꯈꯣꯏꯅꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯆꯨꯝꯃꯦ ꯑꯗꯨꯗꯤꯀꯣ ꯕꯣꯜꯗꯣ ꯄ꯭ꯂꯦꯌꯔꯁꯤꯡꯅ ꯐꯤꯜꯗ ꯁꯥꯟꯅꯩ ꯍꯥꯏꯕꯅꯤ ꯇꯤꯚꯤ ꯁ꯭ꯀ꯭ꯔꯤꯟ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯐꯨꯠꯕꯣꯜ ꯀꯩꯅꯣ ꯌꯦꯡꯉꯤ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯉꯤꯕ ꯅꯠꯇ꯭ꯔꯒ ꯌꯦꯡꯕ ꯁꯪꯗ꯭ꯔꯒꯁꯨ ꯃꯣꯏ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦꯅ ꯄꯥꯎ ꯂꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯅ ꯑꯦꯔꯤꯅꯥ ꯍꯣꯏꯅ ꯉꯁꯥꯏꯒꯤ ꯒꯣꯜ ꯐꯪꯉꯛꯄ ꯃꯇꯝꯗ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯍꯔꯥꯎꯔꯤꯗꯣ ꯑꯗꯨ ꯑꯃꯨꯛ ꯌꯨꯝꯁꯦ ꯄꯨꯡꯅꯤꯟ ꯅꯤꯟꯒꯩ ꯂꯥꯎꯅꯔꯤꯅꯤꯀꯣ ꯁꯣꯝꯁꯤꯗꯀꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯂꯤ ꯁꯞꯄꯣꯔꯠꯅꯦ ꯑꯗꯨꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯕꯥꯛ ꯃꯈꯣꯟ ꯁꯣꯝꯅ ꯇꯥꯕꯤꯔꯝꯗꯕ ꯌꯥꯏ ꯕꯠ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯔꯝꯗꯝ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯈꯨꯔꯤꯕ ꯈꯨꯕꯥꯛꯀꯤ ꯃꯈꯣꯜꯁꯦ ꯑꯗꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯅꯤꯟꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯂꯥꯛꯀꯗꯧꯕ ꯀꯝꯄꯤꯇꯤꯁꯟ ꯀꯌꯥꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯔꯤꯅꯥꯒꯤ ꯍꯟꯕ ꯂꯩꯇꯕ ꯋꯤꯜ ꯄꯥꯋꯔꯁꯦ ꯁꯤꯁꯤꯅꯗꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄꯁꯦ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯦꯀꯣ ꯑꯗꯨꯒ ꯑꯃꯒ ꯑꯃꯨꯛ ꯀꯣꯏꯁꯟ ꯃꯈꯥ ꯇꯥꯅ ꯍꯪꯖꯒꯦ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯁ꯭ꯀꯤꯜ ꯍꯥꯏꯇꯥꯔꯦ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯏꯁꯥꯒꯤ ꯑꯥꯏꯗꯣꯜ ꯑꯃꯁꯨꯡ ꯇꯥꯛꯄꯤꯔꯦꯗꯅꯀꯣ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯗꯅ ꯑꯗꯨꯅ ꯐꯤꯜꯗ ꯂꯥꯛꯑꯀꯥꯟꯗ ꯇꯤꯝꯃꯦꯠꯁꯤꯡꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯁꯥꯏꯒꯤ ꯑꯃꯈꯛꯅ ꯁꯨꯝ ꯁꯣꯠꯊꯕꯗ ꯈꯤꯇꯪ ꯄ꯭ꯔꯣꯛ ꯆꯥꯏꯀꯦ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯦꯕ ꯀꯔꯝꯕ ꯁ꯭ꯀꯤꯜꯁꯦ ꯍꯥꯞꯆꯜꯂꯒꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯍꯥꯞꯆꯜꯂꯒꯗꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯈꯣꯏꯁꯤꯁꯨ ꯑꯩꯈꯣꯏ ꯄꯨꯂꯞꯅ ꯄꯨꯔꯛꯃꯤꯟꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯐꯦꯠ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯒꯥꯏꯗ ꯇꯧꯕꯤꯅꯤꯡꯉꯦꯅ ꯍꯥꯏꯔꯤꯕꯅꯤꯅꯀꯣ ꯑꯗꯨ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯅꯦ ꯑꯗꯨꯒꯤ ꯃꯇꯥꯡꯁꯦ ꯁ꯭ꯀꯤꯜꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯥꯗ ꯂꯩꯕꯗꯣ ꯃꯁꯥꯗ ꯂꯩꯕꯗꯣ ꯎꯠꯄꯗꯤ ꯉꯝꯗꯕ ꯎꯠꯇꯤ ꯎꯠꯅꯤꯡꯕ ꯁꯣꯏꯈ꯭ꯔ ꯀꯩ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯕ ꯃꯁꯥꯗ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨ ꯑꯩꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯆꯦꯝꯄꯤꯌꯟ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯁ꯭ꯀꯤꯜ ꯎꯠꯍꯟꯅꯤꯡꯕꯗꯤ ꯃꯁꯥꯗ ꯂꯩꯔꯤꯗꯣ ꯄꯨꯊꯣꯛꯑꯒ ꯐꯨꯗꯣꯛꯑꯒ ꯁꯥꯟꯅꯕꯗꯣ ꯃꯇꯤꯡ ꯊꯣꯛꯅ ꯐꯨꯗꯣꯔꯛꯄꯁꯦ ꯍꯥꯏꯕꯗꯤ ꯃꯁꯥꯗ ꯀꯟꯐꯤꯗꯦꯟꯁ ꯋꯥꯠꯄꯒꯤꯅꯦꯕꯗꯣꯀꯣ ꯑꯗꯣ ꯐꯨꯜ ꯀꯟꯐꯤꯗꯦꯟꯁꯇ ꯑꯗꯨꯝ ꯑꯦꯔꯤꯅꯥꯒꯨꯝꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯦꯔꯤꯅꯥꯗ ꯂꯩꯔꯤꯕ ꯐꯨꯜ ꯀꯟꯐꯤꯗꯦꯟꯁꯇ ꯃꯈꯣꯏꯗꯁꯨ ꯂꯩꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯇꯤꯝꯃꯦꯠꯇꯣ ꯍꯦꯟꯅꯁꯨ ꯍꯦꯟꯅ ꯏꯐꯦꯛꯇꯤꯞ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯦ ꯂꯧꯁꯤꯟꯖꯔꯦ ꯑꯦꯔꯤꯅꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯣ ꯑꯦꯖ ꯑꯦ ꯒꯨꯗ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯁꯥꯟꯅꯕꯒꯤ ꯐꯤꯜꯗ ꯈꯣꯡ ꯊꯥꯡꯖꯅꯤꯡꯕ ꯑꯉꯥꯡ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀோ ꯑꯗꯨ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯗ ꯀꯔꯤꯗꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯦꯁꯦꯖ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯦꯔꯤꯅꯥꯅ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕ ꯑꯉꯥꯡꯈꯩ ꯍꯥꯏꯇꯥꯔꯦ ꯁꯥꯟꯅꯕ ꯍꯧꯔꯛꯄ ꯑꯉꯥꯡꯈꯩꯁꯦ ꯁꯨꯝ ꯍꯣꯠꯅꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯍꯣꯠꯅꯍꯟꯅꯤꯡꯉꯦ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡ ꯃꯣꯏꯅ ꯁꯥꯟꯅꯍꯧꯕꯁꯨ ꯈꯪꯗꯦ ꯁꯥꯟꯅꯍꯧꯒꯅꯤ ꯈꯔꯗꯤ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇꯁꯨ ꯃꯌꯥꯝ ꯊꯝꯕꯤꯔꯝꯃꯦ ꯁꯦꯅꯤꯌꯔ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯆꯦꯝꯄꯤꯌꯟ ꯂꯧꯕ ꯈꯣꯠꯄꯁꯦ ꯑꯩꯈꯣই ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯦꯋꯥꯔꯗꯅꯦꯕ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯒꯤꯗꯗꯤ ꯑꯩꯈꯣꯏꯒꯤꯁꯤꯅ ꯈ꯭ꯋꯥꯏ ꯌꯥꯝꯃꯤꯅꯦꯕ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯀꯥꯏꯗꯅ ꯊꯝꯃꯝꯕꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯑꯃꯨꯛ ꯃꯣꯏꯅ ꯑꯃꯨꯛ ꯊꯝꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯀꯥꯏꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯃꯨꯜꯍꯟꯅꯤꯡꯗꯕ ꯑꯗꯨꯝ ꯑꯦꯔꯤꯅꯥ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯑꯦꯔꯤꯅꯥꯅ ꯆꯍꯤ ꯌꯥꯝ ꯅꯧꯅ ꯑꯩꯈꯣꯏ ꯑꯥꯏ ꯑꯦꯁ ꯇꯤ ꯚꯤ ꯇꯤꯝꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯈꯪꯉꯦ ꯀꯔꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤ ꯀꯔꯤ ꯍꯣꯠꯅꯅꯤꯡꯉꯤ ꯂꯣꯏ ꯈꯪꯉꯦꯀꯣ ꯑꯗꯣ ꯄꯨꯝꯅꯃꯛꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯦꯔꯤꯅꯥꯅ ꯉꯁꯤ ꯒꯦꯁ ꯑꯣꯏꯅ ꯁ꯭ꯄꯦꯁꯦꯜ ꯒꯦꯁ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯎꯅꯕꯒꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯒ ꯎꯅꯖꯔꯤꯁꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯄꯨꯝꯅꯃꯛꯀꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯀꯅꯥꯗ ꯑꯦꯔꯤꯅꯥꯒꯤ ꯄꯣꯛꯐꯝ ꯑꯃꯈꯛ ꯑꯣꯏꯍꯜꯂꯛꯏꯗꯅꯀꯣ ꯉꯁꯥꯏꯁꯨ ꯍꯧꯔꯛꯄꯗꯗꯤ ꯈꯤꯇꯪꯗꯤ ꯄꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯀꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯀꯅꯥꯗ ꯄꯤꯕꯤꯅꯤꯡꯉꯤ ꯊꯝꯕꯤꯌꯨ ꯑꯩꯕꯨ ꯑꯍꯥꯟꯕꯗ ꯎꯅꯕ ꯂꯥꯛꯄꯤꯔꯤꯕ ꯑꯥꯏ ꯑꯦꯁ ꯇꯤ ꯚꯤꯒꯤ ꯃꯤꯁꯤꯡ ꯑꯥꯏ ꯑꯦꯁ ꯇꯤ ꯚꯤꯅ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯆꯥꯟꯁ ꯄꯤꯕꯤꯕꯁꯦ ꯑꯩ ꯑꯥꯏ ꯑꯦꯁ ꯇꯤ ꯚꯤꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩ ꯀ꯭ꯔꯦꯗꯤꯠ ꯄꯤꯅꯤꯡꯕꯗꯤ ꯑꯩꯒꯤ ꯐꯥꯔꯁ ꯀ꯭ꯔꯦꯗꯤꯠꯇꯤ ꯑꯩꯒꯤ ꯑꯣꯖꯥ ꯇꯣꯝꯕꯗꯒꯤ ꯑꯗꯨꯒꯤ ꯃꯊꯪ ꯑꯩꯒꯤ ꯀ꯭ꯂꯕꯀꯤ ꯍꯥꯏꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯃꯣꯏ ꯃꯌꯥꯝꯅꯁꯨ ꯍꯣꯠꯅꯕꯤ ꯃꯣꯏ ꯃꯌꯥꯝꯅ ꯇꯧꯕꯤ ꯈꯣꯠꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯒꯤ ꯃꯃꯥ ꯕꯕꯥ ꯑꯗꯒꯤ ꯑꯣꯖꯥ ꯃꯣꯆꯥ ꯑꯗꯒꯤ ꯀꯣꯁ ꯄ꯭ꯔꯦꯝꯖꯤꯠ ꯑꯗꯒꯤ ꯂꯣꯏꯅ ꯑꯣꯖꯥ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯍꯦꯛ ꯄꯤꯛꯏꯀꯥꯟꯗꯒꯤ ꯑꯩꯕꯨ
ꯀꯥꯏꯗ ꯁꯣꯏꯈꯤꯗꯒꯦ ꯌꯦꯡꯁꯤꯜꯂꯒ ꯁꯦꯝꯕꯤꯔꯛꯄ ꯕꯣꯟ ꯀꯥꯎꯕꯐꯥꯎ ꯍꯩꯇꯦ ꯑꯗꯨꯐꯥꯎ ꯈꯣꯡ ꯄꯥꯏꯔ ꯇꯥꯛꯄꯤꯔꯛꯈꯤꯕ ꯑꯣꯖꯥ ꯇꯣꯝꯕ ꯁꯤꯗ ꯑꯣꯖꯥ ꯇꯣꯝꯕꯗꯣ ꯑꯩ ꯀ꯭ꯔꯦꯗꯤꯠ ꯄꯤꯅꯤꯡꯉꯦ ꯑꯣꯀꯦ ꯑꯗꯣ ꯀ꯭ꯔꯦꯗꯤꯠꯁꯤ ꯃꯌꯥꯝ ꯄꯤꯈ꯭ꯔꯦꯀꯣ ꯑꯗꯣ ꯁꯣꯏꯗꯅꯀꯤ ꯑꯩꯈꯣꯏ ꯊꯧꯔꯝꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯍꯧꯈꯤꯕ ꯃꯇꯝꯗꯣ ꯏꯃꯥ ꯕꯕꯥꯁꯨ ꯑꯦꯔꯤꯅꯥꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩ ꯃꯇꯝꯗ ꯇꯧꯈꯤꯕꯁꯤꯅ ꯃꯤꯠꯇ ꯁꯪ ꯎꯔꯒ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯃꯤꯀꯨꯞ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯊꯧꯔꯝꯁꯦ ꯌꯦꯡꯕꯤꯔꯛꯄ ꯃꯇꯝꯗ ꯑꯣꯀꯦ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯇꯪꯒ ꯋꯥꯍꯪ ꯑꯃꯇꯪꯒ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯖ ꯑꯦ ꯒꯨꯗ ꯄ꯭ꯂꯦꯌꯔ ꯑꯃ ꯑꯣꯏꯅ ꯀꯔꯤꯗꯤ ꯇꯧꯍꯟꯅꯤꯡꯕ ꯂꯩ ꯂꯩꯉꯥꯛꯀꯤ ꯃꯇꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯤꯗꯤ ꯍꯥꯏꯕꯗꯤ ꯃꯤ ꯈ꯭ꯋꯥꯏꯅ ꯄꯥꯝꯅꯕ ꯋꯥꯔꯜꯁꯤꯗ ꯂꯩꯕ ꯃꯤꯈꯩꯁꯤꯅ ꯈ꯭ꯋꯥꯏ ꯄꯥꯝꯅꯕ ꯃꯁꯥꯟꯅ ꯑꯃꯅꯦꯕ ꯐꯨꯠꯕꯣꯜ ꯍꯥꯏꯁꯦ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯂꯝꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒ ꯌꯦꯡꯅꯕꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅ ꯈꯤꯇꯪ ꯁꯣꯜꯂꯦ ꯆꯥꯕ ꯊꯛꯄꯗꯕꯨ ꯑꯣꯏꯔꯣ ꯍꯥꯏꯕꯗꯤ ꯂꯩꯇꯕꯒꯤꯅꯤ ꯈꯪꯗꯦ ꯑꯃꯒꯤꯅꯤ ꯈꯪꯗꯦ ꯑꯗꯨꯒꯤ ꯑꯩꯅ ꯈꯤꯇꯪ ꯌꯦꯡꯍꯟꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯦ ꯁꯤꯅ ꯈꯤꯇꯪ ꯑꯇꯣꯞꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯁꯤꯅ ꯈꯤꯇꯪ ꯁꯣꯜꯂꯦ ꯑꯗꯨꯅ ꯁꯣꯜꯂꯤꯕ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯦ ꯁꯨꯃꯥꯏꯅ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯕꯗꯤ ꯈꯤꯇꯪꯗꯣ ꯌꯦꯡꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯦ ꯑꯗꯣ ꯉꯁꯥꯏ ꯑꯩꯅꯁꯨ ꯍꯪꯍꯧꯕꯗ ꯋꯥꯠꯍꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯃꯈꯛꯇꯪꯒ ꯍꯧꯖꯤꯛ ꯄꯟꯕꯤꯔꯛꯏꯉꯩꯁꯤꯗ ꯆꯥꯕ ꯊꯛꯄꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯦꯖ ꯑꯦ ꯄ꯭ꯂꯦꯌꯔ ꯑꯩꯈꯣꯏ ꯗꯥꯏꯠ ꯈꯔ ꯃꯦꯟꯇꯦꯟ ꯇꯧꯗꯕ ꯌꯥꯗꯦꯕꯀꯣ ꯑꯗꯩ ꯑꯦꯔꯤꯅꯥꯗꯤ ꯗꯥꯏꯠꯁꯦ ꯀꯃꯥꯏꯅ ꯃꯦꯟꯇꯦꯟ ꯇꯧꯋꯤ ꯍꯥꯏꯕꯤꯌꯨ ꯗꯥꯏꯠꯁꯦ ꯆꯥꯕꯁꯦ ꯄꯥꯛꯅ ꯑꯩꯁꯦ ꯗꯥꯏꯠ ꯀꯩꯀꯥꯁꯦ ꯆꯥꯒꯟꯗꯦ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯄ꯭ꯔꯦꯛꯇꯤꯁ ꯍꯜꯂꯛꯑꯒ ꯌꯦꯔꯨꯝꯁꯤꯃꯗꯤ ꯆꯥꯔꯦ ꯌꯦꯔꯨꯝꯒ ꯁꯪꯒꯣꯝꯒ ꯑꯗꯨꯒ ꯂꯐꯣꯏꯁꯤ ꯑꯩ ꯀꯩꯒꯤꯅꯣ ꯍꯩꯅꯗꯕ ꯍꯥꯏꯇꯥꯔꯦ ꯁꯨꯡꯆꯥ ꯆꯥꯗꯦ ꯂꯐꯣꯏꯁꯤꯃꯗꯤ ꯕꯠ ꯀꯝꯄ꯭ꯂꯤꯠ ꯐꯨꯗꯅꯤꯗꯤ ꯐ꯭ꯔꯨꯠꯇꯤ ꯑꯣꯏꯔꯤꯅꯤꯀꯣ ꯑꯗꯨꯒꯨꯝꯕ ꯑꯗꯩ ꯁꯨꯝ ꯗꯥꯏꯠꯀꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯣꯏꯕ ꯁꯟꯒꯤ ꯑꯁꯦꯡꯕ ꯁꯪꯒꯣꯝꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯊꯛꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯁꯟ ꯀꯩꯅꯣ ꯇꯧꯗ꯭ꯔꯕꯅꯤꯅ ꯂꯩꯔꯤꯀꯥꯟꯗꯗꯤ ꯑꯗꯨꯃꯥꯏꯅ ꯊꯛꯑꯦ ꯑꯗꯨꯒ ꯌꯦꯔꯨꯝꯒ ꯀꯩꯀꯥ ꯑꯗꯨꯃꯥꯏꯅ ꯈꯔ ꯆꯥꯏ ꯑꯣꯀꯦ ꯍꯦꯜꯊ ꯏꯁ ꯋꯦꯜꯊ ꯀꯣ ꯍꯛꯆꯥꯡ ꯐꯕ ꯍꯥꯏꯁꯤꯅ ꯂꯟꯅꯤ ꯁꯥꯟꯅꯕꯒꯤ ꯐꯤꯜꯗ ꯆꯠꯂꯤꯕ ꯌꯥꯝꯅ ꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯅ ꯍꯨꯃꯥꯡ ꯑꯣꯔꯣ ꯇꯥꯔꯒ ꯐꯤꯜꯗ ꯆꯦꯜꯂꯤꯕꯁꯤꯡꯁꯦ ꯃꯁꯥ ꯃꯎ ꯐꯗꯕ ꯌꯥꯗꯦꯀꯣ ꯁꯤ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯍꯛꯆꯥꯡ ꯐꯅ ꯂꯣꯏꯅꯃꯛ ꯂꯩꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯕꯠ ꯑꯗ ꯁ꯭ꯄꯤꯁꯦꯜ ꯀꯦꯌꯔ ꯑꯃꯗꯤ ꯗꯥꯏꯠ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯈꯪꯖꯅꯤꯡꯕꯒꯤ ꯍꯪꯉꯤꯅꯤ ꯑꯗꯣ ꯂꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯀ꯭ꯔꯦꯗꯤꯠꯁꯨ ꯄꯤꯕꯤꯔꯦ ꯄꯥꯎꯖꯦꯜꯁꯨ ꯄꯤꯕꯤꯈ꯭ರೆ ꯑꯗꯣ ꯉꯁꯤ ꯑꯦꯔꯤꯅꯥꯒ ꯎꯅꯗꯅ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯃꯤꯟꯅꯗꯅ ꯑꯩꯈꯣꯏꯅꯁꯨ ꯈꯪꯖꯅꯤꯡꯕ ꯀꯌꯥ ꯑꯃ ꯑꯦꯔꯤꯅꯥꯅ ꯍꯥꯏꯕ ꯑꯗꯨꯒ ꯇꯨꯡꯒꯤ ꯌꯥꯝꯅ ꯗ꯭ꯔꯤꯝ ꯂꯩꯔꯤꯕ ꯐ꯭ꯌꯨꯆꯔ ꯂꯩꯔꯤꯕ ꯑꯦꯔꯤꯅꯥꯅ ꯃꯇꯝ ꯈꯔ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯥꯏ.ꯑꯦꯁ.ꯇꯤ.ꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯔꯤꯅꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯂꯥꯟꯊꯣꯛꯆꯔꯤꯕ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯅꯤ ꯊꯧꯔꯝꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯅꯤꯝꯂꯥ ꯍꯣꯏꯗ꯭ꯔꯣꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ